ꯍꯧꯖꯤꯛ ꯔꯤꯚꯤꯜ ꯇꯧꯊꯣꯛꯑꯒꯦ ꯁꯤꯒꯤ ꯔꯤꯚꯔ ꯁꯥꯏ드 ꯗꯣꯂꯤ ꯃꯣꯃꯣꯁꯇ ꯕꯣꯅꯦꯝꯒꯤ ꯅꯨꯄꯤꯁꯦ ꯔꯤꯚꯤꯜ ꯇꯧꯊꯣꯛꯑꯒꯦꯕꯀꯣ ꯁꯣꯝꯗ ꯅꯨꯄꯤ ꯌꯦꯡꯒꯅꯨ ꯑꯦꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯣꯏꯔꯛꯑꯅꯤꯕꯀꯣ ꯀꯩꯅꯣꯁꯨ ꯈꯪꯉꯝꯃꯅꯤ ꯊꯝꯅꯦꯜꯗꯁꯨ ꯂꯣꯏꯅ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯃꯅꯤꯕꯀꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯕꯣꯅꯦꯝꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯈꯛ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯝ ꯊꯝꯅꯦꯜꯗ ꯈꯪꯉꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟꯗꯤ ꯇꯧꯖꯔꯛꯑꯔꯣꯏꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯎꯅꯕ ꯆꯠꯂꯁꯤꯀꯣ ꯌꯥꯔꯕ ꯀꯥꯏꯗꯅꯦꯕ ꯅꯪ ꯎꯅꯗꯣꯏꯗꯣ ꯃꯐꯝꯗꯨ ꯈꯪꯗ꯭ꯔꯦ ꯀꯥꯎꯔꯦ ꯑꯗꯣ ꯍꯣꯏ ꯕꯣꯅꯦꯝꯒꯤ ꯅꯨꯄꯤ ꯎꯅꯔꯨꯔꯒꯦ ꯃꯌꯥꯝ ꯃꯍꯥꯕꯂꯤꯗ ꯕꯣꯅꯦꯝꯒꯤ ꯅꯨꯄꯤ ꯎꯅꯔꯨꯔꯒꯦꯕꯀꯣ ꯃꯍꯥꯕꯂꯤꯗ ꯂꯩꯔꯝꯅꯤ ꯌꯥꯝ ꯍꯔꯥꯎꯔꯤꯁꯤ ꯍꯣꯔꯦꯟ ꯀꯅꯥ ꯈꯪ ꯃꯍꯥꯕꯂꯤꯒꯤ ꯑꯃꯗ ꯎꯅꯔꯛꯄ ꯀꯅꯥ ꯈꯪꯁꯤ ꯑꯗꯨꯗꯤ ꯇꯧꯗꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯍꯥꯕꯂꯤꯗ ꯕꯣꯅꯦꯝꯒꯤ ꯅꯨꯄꯤ ꯎꯅꯔꯨꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ मैडम पैसा क्या पूरोगे खाली खत्म खाली खत्म कौन नुपी उनब चपदो पैसा कम पुद्रदी कमाइन तौदोइनो नंजु लोयरे आउना मु तादोराबा आई दान नुपी पुथोआरोय नंग नुपी उनब चतेनिना नंग दुम पुथोको याबो पैसा दी यात्रा चापो खितंग ओइसु पिबियो कनो महाबलीदा मयाम लेरमगनी नुपी सिंगसु मचा सिंगसु मयाम लेरमगनी महाबली की खम्बरा अदुदा खा येनबा लफोय के गजु पुबिग्रो येनबा ngasi bonem je am thina harao isa masa harao bagi leirammi bonem gi macha thoi hai bi do ha ai sai ne da sidi mahagna bonembu hadoki kare macha thoina fear lovely teyo haiba bonem yaad bagi bonem teiroi hairak badegi macha thoi adon chakre मैं बात है आधे तो मुझसे रह गए को बने जी नारा होएगा जी महाबली ने कना नहीं रमदो इदी खंगरी वाई नुपी नदी महाबली ने थिंग जी दी हरे बको अब महाबली ने से थिंगा तो से मा खंगरी बको लफोय गुंबा पुबिरा दी का चच्चा गनी बा अचापोट गुंबा बिस्कुट गुंबा पुबिरा दी को बने सा खमरा खंगे अदो आनी ये उतर आगे को मैं फागी नते ngasi di bonem gi lesabi asema ai ju udore ngasi unasi na haire boko ngasi akoi se thabak chalibani thabak se to sijang momang kha yaure manungda keno yaure yongchak yaure akoi chingda haujaba momang kha aduga yongchak se ngasi tam je ine koida iro gera to me ne boko adugi tam sa du lawra adugi khudong sa du lawra akoi ju bonem gi lesabi to ngasi उनरुदेगेना कोई हाइनरे बको माइ नुपीदसु दुम हाइनरे ngasi di unarurani mahabaliदा yomnau sinda samaje bonem gi nupi kana ngairi somda silo si pamlo adu mai nupi phamanje ba man phamning dradi ma phamning dradi si lepanje ba as nupi unaba lai yo bonem gi nupi unaba lai ni ko mem tio si as ufunje yadre ado bonem na te fokus su yadre to na kai phauge nungai ya nungai ba ta nungai asida su changkre akoji nang na tan chalo mahabali da ne unaba lai se ma yong ke ka kem kanam thona ngakri aje tholak pa ngai ri ni to sida yaw je kamai hap to no na sidi cha ba yab re yong adu do ke hai no sina yana TRUST adu smaina lokthoro chikai ra ga dum hap changro
Mamita. 자 살로 좀 Mamita. 제 닭은 그러 내가 과일 밤잡아 카이 해도 아서 같이 좀 카도래 시 합절로 아주 카를 해 너. Khá lùi nè. 아좀 합전 그러시 자리 가다 합전 그러시 합전 거 합전 잠나 좀 합으로 잠 합으로 야래 그래 아두가 스파이너 옷로세 옷로 ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯅꯣꯏ ꯍꯦꯔꯣꯅꯤꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯇꯧꯕꯤꯔꯦ ꯍꯥꯎꯇ꯭ꯔꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯩꯁꯨ ꯈꯤꯇꯪ ꯍꯥꯞꯍꯧꯔꯒꯦ Nanggira hapningdaba. ꯅꯪ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯅꯤꯌꯦ ꯌꯥꯝ ꯍꯥꯞꯆꯜꯂꯨꯅꯨ ꯍꯩꯅꯔꯣꯏꯕ ꯅꯪ Nanggira. ꯑꯁ Khai. ꯌꯥꯔꯕꯣ ꯌꯦꯡꯉꯣ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ Là. 커피 탁보고 많이 탁나 bro. Nete. Tapos ngomdre. 네. 와우. 띠띠 빠졌나 또 비래 뭐네. 삭담 또 우할로다나. 하. Udah le. Ha. 삭담 또 우나 할로다나. Kenapa? 띠띠 빠졌나 또 비래. 어. 우탄 되러. Ande. ở đây làm tí nó hào đấy mình thấy thật là nó xong rồi 나도 보냄 주시다 아마 이제 하는 거지 누가 나 파자비 이제 막 sakroba 나도 나타가 호래는 시 마망 디세 시기 파스포트 체 우할라가 낭 자고 사는 브라더 돼 Hai satu. media thế bây giờ với cái gì không bạn rất tích tàu thế kia em là cái làm đưa ra khang đi mình là tích tàu cái cảm thì bạn rất là trao rồi cái này rồi khối là tích tàu nó tầm như nào còn mình là tàu bị Eh, đập nang ki itata kap kanu. thế nào Ai tu kamu. à nó tàu rồi là khối là nó rồi phải ra mình là khối là 그래? 치킨 나티 먹고 뭐 그냥 짜리지. 그 치킨도 짜봐야 돼. 아주 나 비스 나거네 보고. 비스 서버. 아주 나거네 건 짜리. 나 봐봐네. Ờ. 다시 너희 짜르로 이제 하죠면 너 빨리 돼. 배사디 남 비럼. 에가 Hợp ra kìa. cái pizza này cái nó xài nào Chicken. 치킨 짜보셔야 되는 맛이 마블리데 탐험되나 거 아씨 진짜 로이 lâu rồi cái tăng đi thầm rồi muốn làm gì cái nó kia Ngay cô. này cái mai yuan à Ông chưa lấy gì nè. bây giờ bị đông rồi chứ sao là Nang. sao na Cái sao vậy? bây giờ anh nó bị đông rồi sẽ cất biết rồi chứ năng giàu cho bọn năng phồn được sẽ giàu được Giàu đi. biết rồi 나는 비타가 그냥 포토 값으로 và photo cáp là nó cả 이제 아침 만웅도 값으로 하세 ha 만웅도 cái ta 뭐 빨리 왜 때도 받아대 만웅도 좀 값으로 khi mà nung gì ta bọn em kia heroin sẽ học chữ reveal tàu thora ní tàu ra gì đó sẽ bắt đầu mua chứ reveal tàu bọn em kia nó piwa kan mà tôi yo amma ani ahum 시기나 소피아기 시나 토이비기 시나 그러니까 난 난가 차우나부터 아도 아직 리벨 또 토하게 시기 아 리버 사이드 돌리 모모스타 보냄기 누피제 리벨 또 토하게 먹어 손들어 시다 보모 시다 보면 나올라 아도 우픈 나가야 돼 뭐냐 암들로 세 포토 카피 기세 아따 Ngasi aigi sai
ꯃꯈꯣꯏꯒꯤ ꯃꯥꯒꯤ ꯗꯨꯀꯥꯟꯗꯁꯨ ꯂꯩ ꯑꯗꯨꯒ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯩ ꯀꯔꯤ ꯑꯩꯈꯣꯏ ꯁꯥꯏ ꯌꯦꯡꯅꯤꯡꯔꯗꯤ ꯑꯁꯤꯗ ꯂꯥꯛꯔꯒ ꯌꯦꯡꯉꯣ ꯌꯦꯡꯔꯗꯤ ꯑꯃꯃꯝ ꯆꯥꯅꯤ ꯌꯦꯡꯗ꯭ꯔꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯍꯥꯕꯂꯤ ꯀꯕꯨꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯔꯤꯚꯔ ꯁꯥꯏ드 ꯗꯣꯂꯤ ꯃꯣꯃꯣꯁ ꯀꯣ ꯉꯁꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯣꯃꯣꯁꯇꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯤꯀꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯦꯗ ꯅꯪ ꯆꯥꯗ꯭ꯔꯁꯨ ꯑꯩ ꯆꯥꯎꯋꯦ ꯍꯥꯎꯋꯦ ꯃꯍꯥꯎꯗꯣ ꯌꯥꯝ ꯊꯤꯅ ꯂꯩ ꯑꯗꯨꯒ ꯑꯦꯅꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤꯁꯨ ꯂꯣꯏꯅ ꯌꯥꯎꯒꯦ ꯃꯨꯁꯂꯤꯝ ꯇ꯭ꯔꯥꯏꯕ ꯂꯣꯏꯅ ꯁꯨꯔꯦꯕꯀꯣ ꯁꯤꯗ ꯂꯣꯏꯅ ꯐꯪꯒꯅꯤ ꯂꯣꯏꯅ ꯆꯥꯕ ꯌꯥꯒꯅꯤꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯗꯣꯂꯤ ꯅꯠꯇꯦ ꯍꯦ ꯔꯤꯚꯔ ꯁꯥꯏ드 ꯗꯣꯂꯤ ꯃꯣꯃꯣꯁꯇ ꯀꯩꯅꯣ ꯂꯣꯏꯅ ꯂꯩꯒꯅꯤ ꯃꯌꯥꯝꯁꯨ ꯆꯪꯕꯤꯔꯛꯑꯣ ꯑꯍꯥꯎ ꯑꯊꯨꯝ ꯑꯗꯨꯝ ꯅꯪꯁꯨ ꯑꯍꯥꯎ ꯑꯊꯨꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯑꯣ ꯃꯌꯥꯝ ꯅꯨꯄꯤ ꯌꯦꯡꯒꯅꯨ ꯅꯨꯄꯤ ꯌꯦꯡꯕ ꯅꯠꯇꯦ ꯑꯩ ꯃꯣꯏ ꯆꯠꯈꯤꯕꯗꯣ ꯉꯥꯏꯔꯤꯅꯦ ꯀꯔꯤꯅꯣꯅꯦ ꯃꯤꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯅꯪꯅ ꯀꯩꯅꯣ ꯑꯗꯣ ꯃꯌꯥꯝ ꯕꯣꯅꯦꯝꯒꯤ ꯅꯨꯄꯤ ꯌꯦꯡꯅꯤꯡꯉꯗꯤ ꯁꯤꯒꯤꯗꯣ ꯀꯩꯅꯣ ꯔꯤꯚꯔ ꯁꯥꯏ드 ꯗꯣꯂꯤ ꯃꯣꯃꯣꯁꯇ ꯑꯗꯨꯝ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝ ꯑꯗꯣ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯀꯥꯟꯗ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯅꯪ ꯄꯤꯗꯣꯏꯔꯣ ꯄꯩꯁꯥꯗꯤ ꯅꯈꯣꯏꯅ ꯄꯤꯅꯤꯡꯔꯁꯨ ꯄꯤꯅꯤꯡꯗ꯭ꯔꯁꯨ ꯑꯩꯒꯤ ꯑꯗꯨꯝ ꯁꯥꯏꯗ ꯊꯝꯕꯤꯔꯝꯃꯨ ꯄꯤꯔꯣ ꯑꯩꯒꯤ ꯅꯣꯏꯅ ꯁꯥꯏꯗ ꯆꯥꯈꯤꯕꯒꯤ ꯃꯃꯜꯗꯣ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯇꯣꯞꯄꯗꯣ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯇꯣꯞꯄꯒꯤꯗꯤ ꯀꯩ ꯇꯧꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯧꯔꯦ ꯃꯥꯜꯂꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯦ ꯑꯗꯨꯝ ꯃꯍꯥꯕꯂꯤꯒꯤ ꯁꯨꯝ ꯍꯦꯛ ꯂꯥꯛꯑꯒ ꯀꯕꯨꯏ ꯈꯨꯜꯒꯤ ꯃꯅꯨꯡꯗꯅꯦꯕꯀꯣ ꯃꯅꯨꯡ ꯍꯥꯏꯗꯣꯏꯔꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯃꯅꯨꯡ ꯑꯣꯏꯗꯣꯏꯔꯣ ꯀꯕꯨꯏ ꯈꯨꯜꯒꯤ ꯃꯅꯨꯡꯗꯅꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣꯀꯣ ꯁꯤꯒꯤ ꯁꯣꯝꯗ ꯊꯣꯛꯈ꯭ꯔꯗꯤ ꯀꯩꯅꯣ ꯁꯥꯖꯦꯟꯊꯣꯡ ꯂꯩꯔꯅꯤꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯥꯖꯦꯟꯊꯣꯡ ꯂꯝꯕꯤꯒꯤ ꯊꯣꯛꯄ ꯂꯝꯕꯤꯗꯨꯒꯤ ꯁꯤꯗ ꯔꯤꯚꯔ ꯁꯥꯏ드 ꯗꯣꯂꯤ ꯃꯣꯃꯣꯁ ꯍꯥꯏꯅ ꯆꯥꯎꯅ ꯊꯦꯠꯂꯝꯒꯅꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏꯁꯨ ꯀꯣ ꯍꯦꯔꯣꯅꯤꯗꯣ ꯎꯅꯈꯤꯗꯣꯏꯔꯣ ꯃꯣ ꯎꯅꯔꯔꯣꯏꯁꯤꯀꯣ ꯉꯥꯏꯈꯣ ꯁꯤ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦ ꯁꯨꯃꯥꯏꯅ ꯕꯣꯅꯦꯝꯁꯨ ꯍꯔꯥꯎꯅ ꯌꯨꯝꯗ ꯐꯖꯅ ꯌꯧꯔꯦ ꯃꯥꯏ ꯅꯨꯄꯤꯁꯨ ꯎꯅꯔꯨꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯣꯅꯦꯝ ꯍꯔꯥꯎꯕ꯭ꯔꯥ ꯁꯛ ꯎꯠꯂꯣ ꯍꯥꯏꯕꯗꯤ ꯌꯥꯖꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯀꯣꯟꯅ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯅꯠꯇ꯭ꯔꯥ ꯕꯣꯅꯦꯝ ꯀꯣꯟꯅ ꯑꯗꯨꯝ ꯎꯠꯈ꯭ꯔꯁꯤꯀꯣ ꯐꯗꯤ ꯐꯖꯕꯅꯦ ꯌꯦꯡꯕ ꯉꯝꯗꯕꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯗꯤ ꯑꯗꯨꯝ ꯀꯣ ꯁꯦ